ngasi numida wairam phongkhiba tongan tongan manipuri si phongsingdagi masum thokhiba thawdo wathokisingdagi maruibi ipausing mayamda thamjagi hanbada kanglai paki mairadagi lakhusaraga koki theories na drone sizinaduna kangsupta leiriba MR gi post tamna bom ani thadarakre manipur gi singa masum tampaka tainaba singi saruk kaya da hawjiksu koki theories mapangal kan leiduna tampaki mapham kaya da landarakgi thabuk satharakli ngarang numidang su Imphal West District ki lamsang police na konba kangsupta koki theories na drone sizinaduna bom thadarakre haidi pausi isina khunja sinagi pangba paugi matung inadi koki theories ngaduna ngarang numidang pung mapan ga minute kun ga tere tapa matamda kangsup ki mangaw subu Manipur Rifles laidiba post ka naknana leiba lamdai bung thong meada bom ama thadarakhi masigi matungda numidang pung mapan makhairu taba matamda anirak subu oina phayang panchayat igar gi lambi gi nakal da bom amasu drone sizinaduna thadarakhi haidi bom thadarakpaduda manga subu Manipur Rifles personal gi mekedi gi Nongmei ron kullom drone tamna kapkhi khulai thuna drone adu singi lambi rom na paisinduna mangkhre haidi bom pakhaibadudha security personnel amadi khunja sing asu apana mati yaukhide dubo khunja sing khradi ngarang numidang masa masa gi mayum thadoktuna saphagada mafamda thaidoktuna leina khiari thawdo adu bo Haktheng na khangobani haiba khunja amana phongdorapagi matung nadi kangsup sing khong nakna leiba koki gi khun oiriba kangsup polel amasum kangsup toikul hariba koki khun ahum sigi manungda kangsup polel hariba mafam asidagi drone sizinaduna bom thadarakpani haibigi singna balai hairiba khun asida CRPF ki samaga yankhai gani pan suba company amada deploy tawduna lairi aduga kangsup siru amadi songnungda su CRPF ki samaga yankhai gani pan suba company amagi personal sing lairi masida sunatana kangsup ta leramba kun gani thoi suba Assam Rifles ki camp da su samaga tara gani thoi gi CRPF company amasu lairi bani hariba mafam sing asida security force mapangal kan laina koki theories na matau kramna drone bombing tawrakli bano haibisi angpapui aduga atamnana Manipur Rifles leiba mafamda bom thadarakpasina mafam asidagi Manipur Rifles sing lehendana thabak paikhalak poigani hiramasigi matangda Home Supply Minister N Beren gi athuba miyeng sang biduna hairiba mafam asida khutling duna leiraba koki theories sing si takthokpiu hairi amaramdana ngasidagi Dimapur Guwahati amadi Kolkata paigadaba airlines air CM Beren launch tawkhre ngasidagi horaga sayol amad anirak Imphal International Airport gi Dimapur Guwahati amadi Kolkata paigadaba flight airlines air Manipur gi Chief Minister Nongthomam na video conferencing gi kuthangna civil aviation gi union minister Kinjarapu Rammohan Naidu ga loinana launch tawkhre ngasi Imphal International Airport launch tawigi thoram maduga mari lainana Chief Minister N Beren phongdokhibada hausik leba sigi law and order gi phibam masi yenglaga atop state sing miyamna by road ta satpagi khudongsa da kaya ma yunari badu kokhonabigi dama airlines air ga agreement tawnaduna lupa lising ani degi lising manga phawbada ahongba mamal miyambu flight tongduna satpa yanabagi dama Manipur lenga ki transport department senmani magna makhatana hai Manipur gi irang sigi khudongsa lauraga flight ki mamal hengal hibasisu hanthana na bohonari Dimapur Guwahati amadi Kolkata phawba normal flight singnasu Manipur gi irang gi khudongsa lauraga air ticket ki mamal hengatana ba civil aviation minister haijakre loinana Indigo Air India amadi Jet ta hainabigi thabaksu mahakna hauzik yamna kana fekhali ngasi hawdokliba airline viability gap funding gi makhana Manipur lenga ki senthang makhadani anoba flight asi ayuki matamda Imphal dagi Guwahati dagi Imphal leibaga loinana numidang wairamda Imphal dagi Kolkata dagi Imphal service leigani haidi amaramdana Manipur gi governor ga Bharat ki president ga unaduna wari sanakre Manipur gi chief secretary na oina thabak tawragadaba Prashan Kumar Singha PK Singha ngarang Imphal da aeroplane thunglaba matung Manipur gi governor AK Balaga unaduna wari sanaraba matung ngarang nungthil pung 2:13 taba matamda governor Delhi gi damakta Imphal thadokhi masigi matungda ngarang Delhi da thunglabaga ngasi India gi president Draupadi Murmu ga Delhi da unaduna wari sanakre haidi India ki president Manipur ki governor bu taramna opaga loinana hauzik Manipur gi oiriba phibam gi matangda kupthana wari sanakhi haidi kari karamba phibam gi matangda wari sanakhi bagi haibadudi chap chaba pawdi phangma ngamdri adubu Manipur da awonba madi lakadra haibagi thajapadi leiri atopa pawmana zaribam de accident thokpada CRPF personal taraga mathai sokle
Ngarang numidang pung taruklom taba matamna Jiribam district Zeti road paringi Lalting Khan khun mapada CRPF ki Casper gari ama accident thokpadagi gari adu tongduna lakpa CRPF jawan taraga mathoi aso apanang khayari accident adu puna CRPF jawan taraga mathoi aso apanang badagi khudakta manak nakna leiba khunja singi matenga yauna Jiribam gi phamung yangkhai leiba hospital pukhatuna leng sathaki asopa jawan singi Mathak Jawan Mari gi Pibam Khara Thina Sokpadagi Silsar Medical College and Hospital refer tawduna hauzik leng sathari soklaba Jawan Tarena ka hena sokpa oidabana phamung yangkhai gi hospital oiriba Jiribamda layeng hauzik makhatana sathari airi Amaramdana Mohan Bhagawana phongdokhiba waphambu khargena yaningdaba phongdokhre India ki asengba ningkha tamba si Ram Temple laklaba matungdani haina Mohan Bhagawana phongdokhlibu wapam adugumna makhatana phongdoraklibadi laiba asigi manungda Mohan Bhagawana sathok sin tawbada awaba khudungthib oirakani haina Congress ki lusingba Malik Arjun Kharge na phongdokhre New Delhi gi 9 Ekotla Road nauna saba Congress ki headquarter sangabaga mari lainana wa ngangduna wapam asi Kharge na phongdokhibani Mangna makhatana hai India ki ningkha tambagi matangda RSS ki lusingba Mohan Bhagawana phongdokhibu wapam adubu Kharge na yamna kana yaningda phongdokhi Kharge na hai makhatana RSS ta yauriba singna leiba asina ningkha tamkhiba asi Ram Temple sangaraba matungdani haina thajanari basi India na kumza English ngamaga samapan ga nifugo tareta ningkha tamlakhibada thengna khiba ihauda RSS na saruk yakhidabanani Ningtam ihauda saruk yakhitabasingna asiguma waphamsing asi phongdokpani hairaduna Prime Minister Narendra Modi gi oina magna Prime Minister oirakhiba sahi English singaniga taraga marida ningkha tamkhibani haina thajari haina su phongdokhi Amaramdana Ningol singna khangba kanba amadi amatu oibigi thauna lingje leirabadi tangdu leitaba lamdam ama oigani Govindas Manipur gi ningol singna khangba kanba amadi amatu oibigi thauna lingje leirabadi sakhatpa khunai ama oibadana tana tangdu leitaba lamdam ama oiba ngamgani haina Youth Affairs and Sport Minister Govindas konthaujamna phongdokre wafam sing asi kanglei leisa phana sinduna haukiba mamang sahi English singaniga kunga mari gi December kunga tarukta gi hauduna January 10 phawba tuan mafam singna satharakpa aikhogi khunai ron khangminasi haiba campaign gi saruk amoina ngasi Jawaharlal Nehru Manipur Dance Academy gi auditorium hall da pangtokiba thauramga mari lainana Minister Govindas konthaujamna phongdokibani Minister na makhata na hai mapangal kanba khunai amadi Niyam sumna sata khunai ama oirakna bahona bada ningol sing asawpa thaudang lai ningol sing khangba kanba madi amata oibigi thauna lingjel leirabadi lamdam adu tangdu leitaba ingtapa lamdam ama soidana oigani loinana ngasi aikhogi khunai sida aikhogi ipai pusuna thambiramba aikhogi satnabi amadi aikhogi inat asi nongmonomgi ngasi gi mirol asina kaukthokpagum torakpa asina nongmadi aikhogi phajaraba satnabi asi mangkhikadra haibigi singnaba lei haiki Minister makhatana phongdokhibada aikhogi satnabi aikhogi inatpu aikoina ningthina ngak senduna thamdrabadi aikhogi khunai asi mutkhiba yabagi phibam amada lakadori bani loinana lamdam asida leiriba miyoising ama toina punsinmegi wakhalona du laiki amana amabu hunnaduna aikoi masilgi marakta singthana bohona bana yamba lamdam ama oirakliba sida ngasidi lamdam asigi ningol singtagi oiba ningol phan semduna ningol sing ama toina punsinna bohona rakliba sima sakthok saningaini lamdam asigi sakhatpa khunai ama ohenduna tangdu leitaba Manipur ama oirakna honabada ningol sing asabu thaudang ado lamdam asigi ningol sing ama toina punduna ama toibigi thaudang ado laumina sehna Minister Govindas na phongdokhi ngasigi thauramadu da YAS ki Minister Govindas konthaujam lamlai AC ki MLA khongbatabam ibom samadi kanglei leisa fan gi President Sana Mangangna athoiba mithung len singoina sarugyakhi amaramdana National Road Safety Mangi Nongmei oiba media sensitization thoram press club ta pangthokadori National Road Safety Month 2025 ki matana Nongmei oiba media sensitization tawbagi thoram ama hayeng January 13 ki ayuk pung 10 taba matamda Imphal gi Major Khulda leiba press club ki laukta hall da hawdokani haina amzu gi PR Secretary na thokpa sirol amana hairi sirol asina hai Manipur Government ki Directorate of Transport amasum All Manipur Working Journalist Union amzuga punna sinba thoramadu da driving license lawba renew tawba tax thiba green card tanaba transfer of ownership amadi atai hiram singi matang kem amasu yauri hari driving license pining masing na masagi sai utpa qualification certificate metric campaign sathari
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯁꯦꯝꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯝꯕꯤ ꯁꯦꯝꯂꯤꯕꯁꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣल ꯇꯧꯗꯨꯅ ꯅꯤꯌꯝ ꯆꯨꯝꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ QNet ꯅꯣꯏꯗꯥ ꯁꯦꯛꯇꯔ 194 ꯁ꯭ꯀꯦꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯔꯦ KCP PWG ꯂꯝꯗꯝꯁꯤꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯍꯨꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ KCP PWG ꯒꯤ PRO ꯁꯤꯡꯈꯩ ꯉꯥꯟꯕꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯁꯤꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤꯕꯗꯤ QNet ꯅꯣꯏꯗꯥ ꯁꯦꯛꯇꯔ 194 ꯁ꯭ꯀꯦꯝꯒꯤ ꯃꯇꯥꯡꯗ ꯂꯍꯨꯂꯨꯞ ꯑꯁꯤꯅ ꯊꯤꯒꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯆꯤꯡꯁꯤꯟꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ RK ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯔꯤꯕ ꯃꯤꯗꯤꯌꯥ ꯄꯤꯁ ꯑꯁꯤꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯂꯤꯕ QNet ꯅꯣꯏꯗꯥ ꯁꯦꯛꯇꯔ 194 ꯇꯦꯂꯤꯐꯣꯅꯤꯛ ꯑꯣꯟꯂꯥꯏꯟ ꯁ꯭ꯀꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯍꯨꯂꯨꯞ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯚꯤꯛꯇꯤꯝꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯦꯝ ꯑꯁꯤꯕꯨ ꯂꯨꯞ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁ꯭ꯀꯦꯝ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯕꯕ꯭ꯂꯨ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯔꯤꯌꯥ ꯊꯣꯛꯆꯣꯝ ꯁꯔꯠ ꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯝ ꯄꯨꯁꯄꯥ ꯊꯣꯛꯆꯣꯝ ꯃꯤꯂꯟ ꯅꯤꯡꯊꯧꯖꯝ ꯗꯤꯡꯀꯨ ꯁꯤꯡꯍ ꯌꯦꯡꯈꯣꯝ ꯑꯣꯃꯦꯟꯗ꯭ꯔ ꯃꯦꯟ ꯂꯤꯗꯔ ꯔꯥꯀꯦꯁ ꯈꯣꯝꯗ꯭ꯔꯝ ꯙꯅꯟꯖꯣꯏ ꯃꯅꯤꯀꯨꯃꯥꯔ ꯍꯩꯁꯅꯥꯝ राजकुमारी केरोदिनी देवी नेल्सन थिंगाम मेन एक्विस जितेश्वर लेरेलाकपम इंगुदम सनाथोई सनु निंगथौजम लक्ष्मी देवी सेक्टर मयूम उदित कुमार सिंह आर्या मोइरांगथेम कोको एबी युमनाम ओमेंद्रो येंखोम मौरिस सलासियास मोइरांगथेम केनेडी सिंह मोइरांगथेम आर्याबत्रा सिंह अमोम प्रवीण रेगन मोइरांगथेम अमदी निका सिंह हाइरिबा मियोय कुनगा तरे असिन हाइरि सियोल असिन हाइ नुपा मसा नुपी मसा सिंह असिगी मामा मपा ओइबिसिंगना अथुबा मतमदा इसागी इसा सिंह नोइदादगी कौथोकपिदुना लुप असिदा नुमित हुमनीगी मनुंगदा संगजरंगनाबा लुप असिना हाइजरि लुपना फंगबा पाउदो हाइरिबा मी खरा असिना QNet कौबा कंपनी अमा इस्टाब्लिश तौरगा समजरबा लेबा असिगी नहा सिंगदा थबक फंगनगनी हाइरगा नोइदादा कौरगा कैंडिडेट सिंगदगी सेल लौरगा स्कैम असि चलाइबनी मरम असिना लुपना स्कैम असिगी मतांगना टास्क फोर्स अमा सेमगा लोइनना मसिदा चेनरिबा स्कैमरसिंग असिबु असुम ओरानगी मतुंग इना सैराक पिनबा इन्वेस्टिगेशन हौजरे अदुना लुपना थमलिबा मतम असिदगी नोंगमा थेंगतदना लुपता अंगांगसिंग असिगी मामा मपा ओइबिसिंगना संगजरकदबनी हाइबा वाफमसु फोंदोरकली अमरमदना TG स्कूलदा रेमेडियल कोचिंग हौदोखरे मणिपुर की चीफ मिनिस्टर की लाइरिक हाइमिनसी हाइप प्रोग्राम की मियंग मखादा ngasi TJ Hair Secondary School da mahiroi sani yenbana saruk yaduna tha taruk ki oiba remedial coaching haudokhre coaching asi saruk ama oina mahiroi sing school bag amadi stationery की पोलम सिंग येंथोक्तुना माहिरोई सिंगदगी एकेडमिक की ओइबा लंबीदा मणिपुर लेंगाना मतेंग पांगबनी हाइना चीफ मिनिस्टर एन बेरेन की सोशल मीडिया अकाउंट एक्स थगलकपा पोस्ट अमना फोंदोकली पोस्ट असिना मखाताना फोंदोकलिबदी पोस्ट असिदा चीफ मिनिस्टरना थमलखिबा वाफम सिंग अदुदी मणिपुर की माहिरोई अमत मखोइगी लाइरिक तंबगी लंबीदा सोथांदुना थमलोई हाइबगी पन्नमदा खोंथांग असि पेखलकपनी ngasi chataba hokhiba coaching asibu silliba amadi takpi tambiriba oja singa amadi official singi hanwa leitaba kathokpagi thauna asibu thagatli haina su phongdorakli loinana manipur lengana paikhalakliba khongthang asina mahiroi singde hena thauna haptuna makoina thamliba panamadu mapung phaba ngamba oiresanu haina su post asida phongdorakli Makasa tharak poina masum loisilak poina topa pawmana Ajay Kumar Balana Manipur gi anova governor oina lakpada Taram oi Arambai tenggol Tenggol General Headquarter की Control Room Operator Laisram Robasana Thadorok Pasiolamana Hai English Amagasama Panga Yankaiga Mari Base Assam Meghalaya IS Kedar Ajay Kumar Balana Manipur की Anova Governor oina lakpasi Taram oi Governor AK Balana lakpasina lamdam sigi anova lamoyama hangdokpaga loinana lamdam asida anova manglana ma uba phangli mamang thakta lamdam asida awana khudongthiba kya thengnakhrabasu Governor AK Balagi lising makhada ahongba kya uba phanglagani haibigi ashet pathajapale Governor sigi asanba miyengi manungchangna maike enigi marakta wari sanaduna irang asi woroisin purakpa अखोई मसेल की मरक्ता लैनरम खेनबसिंग अदु कोहनबा अमदी नुंगसी चानन अमत ओइन हिंगमिनबा हाइबन सिंगबा यावरी माकी सिंथानिङै ओइरबा एक्सपीरियंस सिंग अदुना लमदम असिद सखतपा अमदी यैफबा सोइदन पुरकलगनि
lamdam asida anauba infrastructure education system amadi analengi lamda sakhotpa purakani haibagi piriba thajabasing asina miyamna khudong saba kya phangalagani lamdam asigi apunba saktam ngaktuna thamnaba madi border area singda lona yadaba thapak kya sathaba thingnaba matik saba border fencing tawgadabani haiba wapham asida ngasisu Arambai tenggol na khongpam sen lebli miyamgi apamasinggi matungina Ajay Kumar Balanasu thabak tawbirakani haibigi asawba thajaba thamli nakalamoromda lamdam asi sakhotpa lamdam ama ohenana bohonabada mayai kaba chinjaksing lamdam asidagi maru phongna muthakhibagi tangai fadabalai Governor lamdam asida sathariba drug trafficking amasum popi thabana singbasing asigi mayokta asetpa khongpam leblokani haina thajaba piba dumak lamdam asigi miyamgi lebak phabani mapanga leiba tinjang kajang daba madi yaifaba lamdam ama ohenana buhonabada Arambai tenggol nasu pangbe aba mating khutimak pangani haidinasu paushda makatana phongdorakli loisilakpo ina topa pomna mixed martial art ki reception program pangtokri Mixed Martial Art Authority of Manipur ni sinduna annuals body meeting kam reception program pangtokri thawramaduda Aztec fight studio gi fighters singi pungning thogat poina association gi president singangbam Okendro Maitei secretary general Salam Lemba Maitei special invitees oina Ningthem Korimayum Sana Henba Maitei amadi Nirmal Khumana sarugya khiyari mifam asiga mari lein association asidagi thokiba Sanaroi singbu pungning thogat poina track suite battle shaker certificate amadi MMA gi official member sing su khudol tawki mifam madura handa ki sakkiba khongsat ka mari leinana mixed martial art ki bambam na wapham ke ama su phongdoki hairina su pausida makhata na palakli tentang na sumna mayam da thamjaramge aduga hauziki oina di mayam pausisu matang asa lusinjarage amasum makhata ba anauba update Maruiba ipau sing miyam punna ngai mina sena channel sigi mekai digisu miyangi maphamda makhata na thamjari makhata ba anauba update miyam punna ngai mina sena channel sigi mekai digi miyam na thamjari